Yeah. I Isamak Yasem Jalal, President of Amoko, akoi collective pangan khunai gi oiba akoi maikai dagi haba tare akoi voice amaka represent tawraga akoi miyam da thamjage madudi akoi thoiba lan sigi manungda akoi tragedy kya ama akoi thok yawre oihanning daba adumba thodok kya ama su leikre thoning daba thodok kya ama leikre aduga akoi yung kai kaya ama su akoi mai sakre loinana akoi mioi kaya ama gi punsi bikamna kre loinana akoi gi economy aduga akoi hingba gi punsi on kham thengna suga leire matang sida akoi gi thoiba conflict thoiba violence masigi akoi waroi silama shanti oiba waroi silama laknaba amasung akoi normal sida halaknaba masigi wafam se masi yamna kanna akoi appeal tawraga hanadagi su lakchabani haijaraga lakchabani akoi adu haujik sigi manung sira nawhongnana ngarang handagi tholakpa violence sigi manung chandada akoi yam thamoi kainingai oiba adumba thodok khara thokre madudi akoi jairol da akoi nupi ama akoi mai chaaga lekhidaba masi yam thamoi su ingai oiba thodok amani hana akoina lawjabaga loinana adumba thodok ado adumba miyada do akoi condemn tawi loinana akoi saitonda akoi nupi ama thawak lawukta thawak suri ngai da akoi nomaina kapaga hatokpiba masi su akoi strongest time da akoi condemn tawi masi makha tarakpada akoi jiribam gi borobekra subdivision gi manung chanba akoi mafam amadagi imung amagi akoi nupi ahum amasung angang ahum punna hostage oina phajalaga thamme haba wafam se masimakti akoi tabada akoi amna thamoi shokna nungai tawa phawi yamna akoi akiba phawi mioi ba moina angang singdu da phaurum gadaba adumba emotion nupi singadu da leram gadaba emotion do matu ai gi imung da leriba isa sing ai gi imung da leriba nupi singda maduda oiba taragadi kari thokadage ha khallu matamda akoi si mioi ba natra bra kari no tori ba se ha ba si wakhalwam do koi thaboi da feel tawi hoi balance sige manung da apen da ba nungai taba thodok kya amadi akoi leramgani kuki chin naw sing da su leram ba yai duga maitai chin naw sing da su leram ba yai adugo lan gi matamda nupi amsung angang singti akoi ya sokna dabani akoi bot communities na nupi amsung angang singti haneyamna akoi balance leirabasu haneyamna lan tongnarabasu akoi spare tobina naba nupi amsung angang sing phawde spare tobina naba masi wafamse akoi handagi su haijarakpani haujik su makatan akoi haijari ado handaki nupi masa angang ahum amasung nupi ahum se punna mioi taruk se masi mioi bagi minung si yang bire har kanda humanitarian ground da akoi tek ta kaidana adumba imung manungi mioi se aduda yauhan biu haiba sinabiu haiba masigi appeal sima khaktan akoi manipur ye pang khunai ye maikai dagi akoi thamoi dagi masigi appeal sima tanga akoi taujage akoi kai khomnana akoi appeal si taujabani kuki chili naw singi mafamda masi akoi mioi ba moina yangpham thokpa mieng ado minung sigi adumba yangpham thokpa mieng do madu maral lechadraba innocent angang ahum amasung nupi sing adu da yangbiu haiwa wafam sini akoina thamjagadori base ado mamangda akoi Sekmai area da akoi kuki chili naw singi mafamda changchalluba adumba maitai nahani pharaga lekhibagi matam adudasu akoi pangan khunai ge maikai dagi yamna ikai khumnana akoi yam appeal tawjaki loina paksena akoi pangan khunai ge maikai dagi akoi haijaki tekta kaidana thadok piragana ba makha tarakpada aduma mioi sina do puchel chaungna soengam yawhandana akoi thadok pirakhiba adugi damakta akoi
ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯖꯈꯤꯕꯅꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯤꯜꯁꯦ ꯊꯃꯣꯏꯗꯒꯤ ꯇꯧꯖꯔꯤ